Houkhiba numit kharani asida Nong leptana churakkhibana maram Oiraga Thoubal District Tongan Tonganba Turel Singgi Emai hen-gatlaktuna Yum lau amadi Ngayok farm kaya Eising Thumkhrabasu Turel Singgi Emai Tapna Tapna Hantharakle District asigi Wangjing Tentha AC gi manung chanba Kairembikhok khungang fauduna cheliba Nongdambi Turengi Emai Pathorakpadagi Kairembikhok Awang Leikai Mayai Leikai amadi Awang Leikai gi Tongan Tonganba Yum sing amadi furniture house sing ising thumjinkiba adu JCB amadi Tata Gari Sing sizinaduna khongbal sing Touthoktuna Esing Chithakhiba Singgi Emai hantaba haure. Adumakpu gari chathok chasinda awaba kharadi adumak mayoknari. Eising Chaorakpa asina maram Oiraga Lambi Chatfam sing leitaba amadi school gi van Singsu Changba yadaba maramna atopa khun lana chatuna maheitamliba khun asigi mahairoi sing amata School Kanakhidre. Khungang asigi amata Ngairaba Leingakki Maheitamfam Singsu Thongkhrabasu. Khungang asi fauduna cheliba Nongdambi Turen gi haurakfam oiriba Ngayok Turen asidagi Nongpok sekmairomda amadi ukhong-sang laurembam amasung salungfam romda nakanani thokna khaidokuna chelakpani. Turen pathoktuna khun asida ichau hen-gatlaktuna ising ka hena chentharakpana maram Oiraga social worker Kairembikhok priyobartana Ngayokta chatuna turen gi fibam yengsilubada Nongpok sekmai fauduna Thoubal Turel lomda chenkigadaba nakan lom thangbada yamna chauna fumjinduna leiramba thengnabadagi mafam adugi miyoi singa loinana sengdoktuna fulamba nakan adusu ising thakhi. Ngarangdagi hauna social worker Kairembikhok priyobartana ising pathorakliba Tongan Tonganba mafam sing adubu JCB amadi Tata Gari Sing sizinaduna miyamga loinana yamna kanna thingnaba honaduna lakpana Turel asigi mathakta saba damgi satar singsu hangdokhibadagi ngasi faubada Singgi Emai Tapna Tapna Hantharakle hairi.